ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯦꯇꯦꯝꯞꯇ ꯂꯧꯕ ꯉꯁꯤ ꯕ꯭ꯔꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯌꯥꯝ ꯍꯔꯥꯎꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯊꯪꯗꯁꯨ ꯑꯃꯨꯛꯀ ꯊꯥꯒꯦꯗꯤ ꯍꯣꯠꯅꯖꯔꯤ ꯍꯥꯏꯅ ꯔꯦꯡꯛꯇ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ IAS ꯒꯨꯝꯕ ꯐꯪꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯁꯨꯃꯥꯏꯅꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯤꯕꯁꯦ ꯀꯩꯒꯤꯅꯣꯗꯤ ꯌꯪ ꯂꯔꯅꯔꯁꯇꯒꯤ ꯑꯩꯅ ꯍꯧꯖꯔꯛꯄꯅꯦ ꯑꯩꯅ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯇꯝꯈꯤꯕꯒꯤꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯍꯩꯔꯛꯄ ꯃꯌꯥꯝꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯦ ꯌꯥꯝ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯕꯨꯗꯤ ꯑꯉꯥꯡꯁꯤꯡꯗ ꯕꯤꯂꯤꯞ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯕꯤꯂꯤꯞ ꯇꯧꯕꯤꯔꯒ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯐꯪꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛ ꯅꯠꯇꯅ ꯍꯦꯛꯇ ꯃꯣꯏꯅ ꯊꯥꯖꯖꯕ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯉꯣꯟꯗ ꯕꯤꯂꯤꯞ ꯇꯧꯏꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯣꯠꯅꯍꯟꯅꯤꯡꯉꯒ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯤꯕ ꯑꯩꯅ ꯈꯟꯕꯗ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯃꯤ ꯌꯥꯝꯅ ꯂꯨꯏꯗꯤ ꯍꯥꯏꯅꯩꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯥꯏ ꯊꯤꯡꯛ ꯑꯦꯅꯤꯕꯣꯗꯤ ꯀꯦꯟ ꯀ꯭ꯔꯦꯛ ꯏꯠ ꯕꯠ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯍꯥꯏꯁꯦ ꯁꯦꯜꯐ ꯕꯤꯂꯤꯐ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯍꯥꯔꯗ ꯋꯥꯔꯛꯁꯤꯗ ꯀꯟꯁꯤꯁꯇꯦꯟꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯇꯧꯅꯤꯡꯉꯦꯅ ꯇꯧꯔꯒ ꯇꯣꯛꯄ ꯅꯠꯇꯕ ꯄꯦꯁꯦꯟꯁ ꯂꯩꯔꯒ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯍꯥꯏꯗꯤ ꯒꯣꯜꯗꯣ ꯔꯤꯆ ꯇꯧꯗ꯭ꯔꯤꯐꯥꯎ ꯍꯣꯠꯅꯕ ꯑꯁꯤ